ꯃꯥꯏꯕꯂꯣꯟꯒꯤ ꯋꯥ ꯇꯤꯟꯋꯥꯒꯤ ꯑꯔꯨꯕ ꯇꯥꯡꯀꯛ ꯄꯥꯔꯠ 5 ꯉꯁꯤꯒꯤ ꯆꯥꯎꯈꯠ ꯂꯝꯖꯦꯜ ꯇꯥꯟꯅꯔꯤꯕ ꯆꯛ ꯑꯃ ꯍꯥꯏꯕꯗꯤ ꯖꯨꯒ ꯑꯁꯤꯗ ꯇꯥꯏꯕꯪ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨ ꯑꯍꯜ ꯂꯃꯟ ꯑꯣꯖꯥ ꯒꯨꯔꯨꯁꯤꯡꯅ ꯊꯝꯕꯤꯔꯝꯕ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯂꯩꯋꯥ ꯇꯤꯟꯋꯥꯅꯆꯤꯡꯕ ꯈꯪꯕ ꯌꯥꯕ ꯀꯌా ꯈꯪꯃꯤꯟꯅꯁꯤ ꯑꯃꯁꯨꯡ ꯅꯤꯡꯁꯤꯡꯕ ꯌꯥꯕ ꯈꯔꯁꯨ ꯅꯤꯡꯁꯤꯡꯃꯤꯟꯅꯁꯤ꯫ ꯃꯌꯥꯝꯁꯨ ꯄꯟꯕ ꯌꯥꯕꯗꯤ ꯃꯇꯝ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨ ꯑꯍꯜ ꯂꯃꯟ ꯑꯣꯖꯥ ꯒꯨꯔꯨꯁꯤꯡꯅ ꯎꯍꯩ ꯋꯥꯍꯩ ꯃꯅꯥ ꯃꯁꯤꯡ ꯂꯩꯋꯥ ꯇꯤꯟꯋꯥ ꯈꯛꯇꯅ ꯑꯅꯥꯕ ꯀꯌꯥ ꯑꯃ ꯂꯥꯏꯌꯦꯡꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯉꯁꯤ ꯇꯥꯏꯕꯪ ꯑꯣꯏꯕ ꯑꯩꯈꯣꯏꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯩꯈꯣꯏꯁꯦ ꯆꯥꯎꯈꯠꯂꯦ ꯍꯥꯏꯍꯟꯅꯤꯡꯕꯒꯤ ꯆꯥꯎꯈꯠ ꯂꯝꯖꯦꯜ ꯇꯥꯟꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨ ꯑꯍꯜ ꯂꯃꯟ ꯑꯣꯖꯥ ꯒꯨꯔꯨꯁꯤꯡꯅ ꯊꯝꯕꯤꯔꯝꯕ ꯀꯌꯥꯗꯨ ꯀꯥꯎꯊꯣꯛꯂꯒ ꯆꯠꯄꯒꯤ ꯍꯩꯅꯕꯤ ꯑꯃ ꯑꯣꯏꯔꯛꯂꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯩꯅ ꯏꯄꯥ ꯏꯄꯨ ꯑꯍꯜ ꯂꯃꯟ ꯑꯣꯖꯥ ꯒꯨꯔꯨꯁꯤꯡꯅ ꯇꯥꯛꯄꯤꯔꯝꯕ ꯊꯝꯕꯤꯔꯝꯕ ꯀꯌꯥꯗꯨ ꯃꯩꯇꯩ ꯀꯪꯂꯩꯆꯥ ꯑꯣꯏꯕ ꯀꯌꯥꯒꯤ ꯃꯔꯛꯇꯒꯤ ꯀꯅꯥꯒꯨꯝꯕ ꯀꯪꯂꯩꯆꯥ ꯑꯣꯏꯕ ꯈꯔꯒꯤꯇ ꯑꯣꯏꯔꯁꯨ ꯃꯇꯦꯡ ꯈꯔ ꯑꯣꯏꯕ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯊꯝꯂꯒ ꯃꯌꯥꯝꯒꯤ ꯃꯇꯦꯡꯒꯤꯗꯃꯛ ꯉꯁꯤ ꯑꯩꯒꯤ ꯑꯣꯖꯥꯅ ꯇꯥꯛꯄꯤꯔꯝꯕ ꯀꯌꯥꯗꯒꯤ ꯀꯔꯤꯒꯨꯝꯕ ꯈꯔꯗꯪ ꯊꯝꯖꯒꯦ꯫ ꯃꯌꯥꯝꯗ ꯐꯤꯔꯥꯛ ꯂꯣꯡꯈꯨꯝ ꯇꯥꯕ ꯐꯅꯕ ꯀꯥꯡꯂꯣꯟ ꯂꯩꯋꯥꯗꯤ ꯋꯥꯔꯨ ꯀꯣꯛ ꯎꯔꯨ ꯀꯣꯛ ꯈꯣꯡ ꯑꯍꯟꯕꯗ ꯍꯜꯂꯣ ꯆꯟꯅꯐꯝꯗꯤ ꯑꯁꯤꯒꯤ ꯂꯩꯋꯥ ꯑꯁꯤ ꯉꯥꯛꯊꯛ ꯑꯍꯟꯕꯗ ꯑꯍꯨꯝꯂꯛ ꯍꯟꯅ ꯍꯟꯅ ꯁꯣꯜꯂꯒ ꯐꯤꯔꯥꯛ ꯂꯣꯡꯈꯨꯝ ꯇꯥꯕꯗ ꯏꯟꯈꯠꯂꯨ ꯐꯕꯅꯦ꯫ ꯄꯨꯛ ꯆꯥꯛꯄ ꯐꯅꯕ ꯀꯥꯡꯂꯣꯟꯗꯤ ꯂꯩꯋꯥꯗꯤ ꯍꯣꯗꯤ ꯃꯩꯅꯦ ꯔꯣꯗꯤ ꯏꯁꯤꯡꯅꯦ ꯁꯣꯗꯤ ꯅꯨꯡꯁꯤꯠꯅꯦ ꯑꯍꯨꯝꯃꯛꯀꯤ ꯃꯌꯥꯏꯗ ꯇꯨꯡꯂꯤꯕ ꯇꯤꯟꯕꯣꯡ ꯏꯔꯨꯁꯥ ꯆꯥꯛꯂꯤꯕ ꯅꯃꯤꯡꯗꯤ ꯀꯨꯛ 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 ꯒꯨꯔꯨꯒꯤ ꯌꯥꯊꯪꯅꯤ꯫ ꯆꯟꯅꯐꯝꯗꯤ ꯈꯣꯡꯗ꯭ꯔꯨꯝ ꯃꯅꯥꯒꯤ ꯅꯠꯇ꯭ꯔꯒ ꯂꯥꯡꯊ꯭ꯔꯩ ꯑꯃꯅ ꯂꯥꯏꯕꯛꯉꯧ ꯃꯅꯥꯒꯤ ꯃꯍꯤꯒ ꯈꯣꯍꯤꯒ ꯇꯤꯟꯅꯔꯒ ꯑꯍꯨꯝꯂꯛ ꯁꯣꯜꯂꯒ ꯊꯛꯎ ꯐꯕꯅꯦ꯫ ꯄꯨꯛ ꯌꯦꯛꯄ ꯐꯅꯕ ꯀꯥꯡꯂꯣꯟꯗꯤ ꯂꯩꯋꯥꯗꯤ ꯀ꯭ꯂꯤꯡ ꯁ꯭ꯂꯤꯡ ꯍꯣ ꯔꯣ ꯒꯨꯔꯨꯒꯤ ꯌꯥꯊꯪꯅꯤ꯫ ꯆꯟꯅꯐꯝꯗꯤ ꯀꯐꯣꯏ ꯃꯀꯨꯒꯤ ꯃꯍꯤꯗ ꯑꯁꯤꯒꯤ ꯂꯩꯋꯥ ꯑꯁꯤ ꯑꯍꯨꯝꯂꯛ ꯁꯣꯜꯂꯒ ꯊꯛꯎ ꯐꯕꯅꯦ꯫ ꯄꯨꯛ ꯅꯨꯡꯁꯤꯠ ꯀꯥꯕ ꯐꯅꯕ ꯀꯥꯡꯂꯣꯟꯁꯨ ꯈꯪꯃꯤꯟꯅꯁꯤ꯫ ꯂꯩꯋꯥꯗꯤ ꯑꯣꯡ ꯕ꯭ꯔꯍ꯭ꯃ ꯅꯪ ꯆꯥꯛꯑꯣ ꯅꯗꯤꯌꯥ ꯕ꯭ꯔꯍ꯭ꯃ ꯅꯪ ꯆꯥꯛꯑꯣ ꯑꯣꯡ ꯕ꯭ꯔꯍ꯭ꯃ ꯍꯪ ꯁꯥ ꯇꯨꯝꯃꯣ ꯒꯨꯔꯨꯒꯤ ꯌꯥꯊꯪꯅꯦ꯫ ꯄꯨꯛ ꯆꯟꯅꯐꯝꯗꯤ ꯄꯨꯛ ꯅꯨꯡꯁꯤꯠ ꯀꯥꯕꯗ ꯑꯁꯤꯒꯤ ꯂꯩꯋꯥ ꯑꯁꯤ ꯈꯨꯠꯇ ꯁꯣꯜꯂꯒ ꯅꯥꯟꯊꯧꯑꯣ ꯏꯁꯤꯡ ꯑꯁꯥꯕꯗ ꯊꯨꯝ ꯌꯥꯛꯅ ꯍꯥꯞꯂꯒ ꯊꯛꯎ ꯐꯕꯅꯦ꯫ ꯗꯁꯥꯒꯤ ꯆꯥꯛ ꯆꯥꯔꯨꯕ ꯀꯣꯛꯅꯕ ꯀꯥꯡꯂꯣꯟꯗꯤ ꯂꯩꯋꯥꯗꯤ ꯎ ꯅꯪꯒꯤ ꯅꯃꯤꯡꯗꯤ ꯈꯣꯠ ꯈꯣꯠꯄ ꯎꯏ ꯍꯥꯏꯕꯒꯤꯗꯃꯛꯇ ꯎ ꯀꯧꯏ꯫ ꯉꯁꯤ ꯀꯧꯕ ꯀꯨꯔꯨꯗꯤ ꯅꯪ ꯊꯣꯛꯂꯦ ꯀꯨꯔꯨ ꯅꯪꯅ ꯄꯨꯕꯤꯍꯧꯔꯣ꯫ ꯆꯟꯅꯐꯝꯗꯤ ꯗꯁꯥꯒꯤ ꯆꯥꯛ ꯆꯥꯔꯨꯕ ꯊꯣꯛꯂꯕꯗꯤ ꯑꯍꯥꯟꯕ ꯎꯕ ꯎꯗ ꯑꯁꯤꯒꯤ ꯂꯩꯋꯥ ꯑꯁꯤ ꯁꯣꯜꯂꯒ ꯁꯤꯟꯅꯔꯝꯃꯨ ꯗꯁꯥ ꯄꯨꯝꯕ ꯀꯣꯛꯄꯅꯤ ꯈꯪꯉꯣ꯫ ꯇꯨꯝꯕꯗ ꯃꯪꯂꯥꯛꯅꯕ ꯐꯅꯕ ꯀꯥꯡꯂꯣꯟ ꯂꯩꯋꯥꯗꯤ ꯃꯤꯅ ꯃꯤ ꯄꯣꯛꯏ ꯂꯥꯏꯅ ꯂꯥꯏ ꯄꯣꯛꯏ ꯃꯤꯅꯞ ꯇꯅꯧꯕ ꯂꯥꯏ ꯅꯍꯥ ꯇꯅꯧꯕꯤ ꯅꯪꯒꯤ ꯅꯃꯤꯡꯗꯤ ꯑꯣꯡ ꯍꯤꯡꯆꯥ ꯀꯧꯏ꯫ ꯆꯟꯅꯐꯝꯗꯤ ꯑꯁꯤꯒꯤ ꯂꯩꯋꯥ ꯑꯁꯤ ꯌꯦꯠꯀꯤ ꯈꯨꯠꯌꯥꯏꯗ ꯇꯔꯦꯠꯂꯛ ꯁꯣꯜꯂꯒ ꯂꯥꯏꯕꯛꯇ ꯅꯝꯃꯨ ꯑꯗꯨꯒ ꯇꯨꯝꯃꯣ ꯐꯕꯅꯦ꯫ ꯏꯇꯣꯟ ꯐꯥꯏꯕ ꯐꯅꯕ ꯀꯥꯡꯂꯣꯟ ꯂꯩꯋꯥꯗꯤ ꯇꯅꯧ ꯋꯦꯟ ꯇꯅꯧ ꯆꯣꯡ ꯁꯦꯠ ꯀꯥꯏꯌꯨ ꯈꯥꯏꯕꯣꯛ ꯀꯥꯏꯌꯨ ꯇꯨꯝꯃꯨ ꯒꯨꯔꯨꯒꯤ ꯌꯥꯊꯪꯅꯤ꯫ ꯆꯟꯅꯐꯝꯗꯤ ꯄꯨꯡꯊꯣꯜ ꯃꯅꯥ ꯇꯔꯦꯠꯀꯤ ꯃꯍꯤꯗ ꯃꯩꯇꯩ ꯊꯨꯝ ꯃꯩ ꯏꯛꯂꯒ ꯍꯥꯞꯇꯨꯅ ꯑꯁꯤꯒꯤ ꯂꯩꯋꯥ ꯑꯁꯤ ꯑꯍꯨꯝꯂꯛ ꯁꯣꯜꯂꯒ ꯊꯛꯎ ꯐꯕꯅꯦ꯫ ꯁꯖꯤꯄꯨ ꯑꯃꯁꯨꯡ ꯂꯝꯇꯥ ꯊꯥꯡꯖꯗ ꯇꯧꯒꯗꯕ ꯀꯥꯡꯂꯣꯟ ꯈꯪꯃꯤꯟꯅꯁꯤ꯫ ꯂꯩꯋꯥꯗꯤ ꯒꯨꯔꯨ ꯏꯁꯝ ꯆꯥꯏꯕ ꯍꯣꯔꯤ ꯍꯣꯔꯥ ꯍꯜꯂꯣ
hai tinmu fataba laimu fataba tin manu lai manu pumnamak hallo guru gi athangni chanafamdi sachipu amasung lamta thangja nimitki numidangda laton amada chagem hamuk yaingang ahum si haptuna yumlai lainingthok sana mahida katlu katpa loiraga potlam ahumdu pulap tinchinduna asigi laiwa asi sonduna lainingthok kadagi hauraga imung ingkhol pumba thungna yauna konthong wangma phawba chaithou adu oirabadi ingkholda yumda migi laigi miteng phataba changde asigumba laiwa tinwa hidak langthakna chingba kaya ama laikhre ipa ipu ahal lamal oja guru singna thambirambada atei su makha tana laiwa tinwa na chingba kaya ama khangminnasi atei di aigi mathangi video da hapkat thangkat charake mayamna aigi video asi like share comment amasung subscribe tawbiyu mayamna khangbada yamna kanaraba video kaya mathang thangkat charake kanglai maitai imana yapare ayum si daba